Manipur Top Channel की वीडियो अमता अपडेट तौगे ngasi फोंबसी फोंगदा ngarian chingda nupagi manba saruk polang ama leiramle Imphal East District ki manung sanba Irilbung Police Station na konba Kairao Wangkhem gi manak ngarian chingda leiba lanai mioi ama gi farm ama gi manungda nupagi manba saruk polang ama leiramle Saruk polang leiramliba farm adugi mapuna kaisamtong elangbom lekai da leiba elangbom bikas koba mioi ama gi ni haidi farm adu sangliba Yumnam Gambir say Humfugumapan Koba, Miyai de Gilesilaba Nupa Amana, Ngaranung Tilpung Ohum Makairam Taba Matamda, Farm Adugi Makatang Bada Hoba, Wapanda Wayana Nabasang Lubada, Mi Sangna Dava Asong Mapam Amada Sarupalang Leramba, Tengna Bani Heidi. Mapam Aduda Sarupalang Amad Lady Haba Polista Pau Peter Matunda Irilbung Police Amadi Forensic Science ki Laboratory ki Kangbusing Latuna, Sarupalang Adukupni Yingsinki, Lunana, Akoi Bada, Tingnaba Amadi evidence or be Yaba Polam Sing Labra Haina Kupna Yingsinki. Ngarang numidang ating bapawba kupna yingsilaba matungda saruk polang adu yomsilaka pulis na porompat ki jinimski mokta postmortem tawnaba purakhi saruk polang adu gi manakta masu sitharaba fruit amakak natana atay pirol di yoramdre loinana sam amadi unsana singbusu amata yoramdre haukiba numit nipuga mangani gi mamangda manaknakpada leiba miyoi singna ka hena namthiba manam ama phawki adubu mafam adu waida phatta haudigi postai su khara haidokpa leibana madugi manam oiramba yai haiduna leinakhi Asib haksang adu thamari mangarom mafam adu da leirakpa maramna haksangi sadong sam amadi khuzina singba loina kelambani hairi thaudo adugi matangda Irilbung Police na case ama lokhatuna thijinba haukibaga loinana saruk polang asi kanagomba kharana hana halaga mafam adu da laktholambra natraga mathanda sijabra haiba chapchana khangmangamdri myam aigi moto oiragadi phatawdi hundofamduda mathanda laagadi sijaramu haibo ofam lei mayang bis ke mot lagi haibu comment box tambiramu thank you